Sunda uni mangal. Aina nang kauri se. Takpi sir. Let's make drug free Manipur haiba pandam sidane. Honorable CM ga yauna achauba awang ba thaki meeting ama pangthokre. Aduna Manipur da lairiba drug chaba singse imung manungi ahal laman yauna makhoi bu faraga rehabilitation center thamba ko yonba supply tawba singbu faraga makhoi bu chairak piba. Hoi sir. File se sinarabani. Thank you sir. Haima. Masuthoy. Kaidore nangdi sanaba thokani haidai aduda phamlena di kaidorake. Bubok, aibu dakcha bi macha haina tanthoraiba. Is karana hairibano isubo. Haima. Noi pasok la enhi. Bacho. Chala lendi li shabi pharam bedena. Se. Chocolate. Basan chocolate laure se. Se. Na so shanaro ko. Hoi bacho. Se. Go wai shanagi ko. Mangan, kari leirage nangbo. Ine. Akhoi naukse. Rehabilitation center gi incharge buri. Aduga magi mamingna Sanathoi. Oh. Akhoi linthoi gi matang da wari matang ine khana chena sumlak jariben. Phare adudi. Manung de iri na changaga sanarurasilo. Hoi ne. Matobi, handakti morena turum ta capture sidana. Adu thambuk tumane aingon or ai ji chajin bunina ba. Aku mai khunti ta de saruk diba. Ithanda ne trucks to laser. Akoju anga amagi mapadi oibungamida. Hais. Oi, yare. Poso cuma minta yang nungare. Adudi ay mo haidok na matawragi. Hais. Jengro. Oh, phare. Adudi khara thuna yoksalo. Thame. Bubok. Khoi mama se laying laga pharakadra. Phani. Mama se center dane. Ma, iPhone buy bra. Bye. Mathakta leiramo. Posa yomsalaga. Kai gi phiom de bai de. Center dagi mina lawba lakani nam. Bhai, noi bu sinarba natro. Aina ka drok pangam ge do. Yengo. Haima. Karino natte nangna tawrisibu karino haiba. Ha? Karino ba nangna tawrisi? Kaning de ma. Yare. Haima. Masibu magi phanana bai nangang biraga karino ba mana tawrisibo? Kaya da no yenguni masibo. Hai. Karino masina tawrisibo. Natte nangi phanana bani ne silise. Ha? Karino ba nangna khalise? Phatta ba jinjak tu gi pakte tawraga nangna punchido mangage haibro. Ha? Mangage haibra ba? Angang asigi karibta khallaroi haibro nangbo. Angang zainai ma da boarding da thamgrajina kya rak haigra natro. Kaya da no yenguni masibo. Haima. Lakadawriba singdo nangnasu khangba makhoinasu nangbu khangba khangna janaba nangbu nungsiba ngaktane drug free oihongnaba government gi policy amagi makhada paikhalapa thabak singni issue se mapan thokna sanabada mabu ubada mayamna drug chabi gi machani hadana laknabibada issue se maning tamna mirak tinba phawba ngamjadraba ima ibema Nangbu Angang asigi kita oirabasu khallu kaidaurake Ima adu de je hingbai kana dro banatro ai sijagrage ima ai sijarage kaino nang taisibo hado isu tobe Kaidaurage isubo minang kaidaurage isu tobe kaidaurage chalo nang cholokani isuda isu tobe kaidaurage isubo Bubok. Mama. Jathan Ai kaisi tawdi. Isu tawde ko ha